Manipur ki handloom amasung handicraft ki production si malem ki miyam na pame habadumadi aduma khangi adumasi kayum kanda koidagi puthoiba handloom amasung handicraft ki mayek mokoina puthoiba design singsi masigi mawong si atopa company ke amana lawgi duna puthoi habagi su hapet adumak leitab nati adu ahan bada koina handloom ki product mapan pangthok na nabi wafam amaka emu tawnarpa loinana malem ki lebak ke ana Manipur ki laiba iyong pi singumba handicraft ki posai singsi amna pamnak pagi sang amasu hengkalakpa masida ekoi laiba hiram sida handloom sung handicraft thabak tawriba sing ki yamna chowa daita su leiba ahan bagi na masi sumaina emu ma khak ina gi afaba khongtang ina lowi ojaki ta karian thamine ojanam ko ekoi paper cutting mutang si yaure ekoi handloom and handicraft ki gi tangai fada pothok hadare community tax na silli badu gum 2025 ki sagi pandam phangle ga na si helai tru phong si am nuai ada sai de khusai da ko ne yeng be hangan yeng be absi ai koi gi manipur da isagi imale bak manipur da ai koi handloom and handicraft pot na da na ato pai koi gi yam atang pot mayam mai koi lot la ga lei odan ko aduna sugu mayam jing si koi promote na tra ga na sagi di puthok pa na tragana khangan bi ba na tragana ase malem gleba khodi mak tamadu ekoi ngai fadan ekoi yohna na koi masa amai question magi chang dum de ekoi ngasi ba dong wala lai anu ngasi ekoi handloom gi pothok sing mapan da thadong na ba mu sign tong na khre ha ba si am tab nuai ana sumoi na dik ko tawri si sahi amada karor mari ga ko lak mapan yo polam sing mapan le ba sing yona na ba yana ba gi ya ba si su sign tong ni yauri mu si ko na dan ko ko sa jini si handloom ki posak si tangai fadan ekoi tangai fadana ekoi maximum level da ekoi lejari ba ekoi phangjari ba ekoi puthok chari posai mayam si ekoi mapangi leibak simda masak nai na khangan bi badudi ekoi mathok tabani habadu mu thamjake masi matam gi matam gi leiba ekoi gi officer sing matam gi leiba broker officer sing tangai fadana ekoi gi director gumba commissioner gumba nadaga sai ekoi kudam man leiba officer sing dina ekoi magi responsibility hai tare masana loriba magi leiba bibhag sung gi manung da leiba thabak sing si sumaina matam gi matungin nai koina promote to biba na traga nang sagi ekoi gi mapala na thadok na khonna ba then leiba pothok tu gi manung gi magi kana ba then oir ka to ba thabak thong kuting maktu mamut tana ekoi khangan mangam magadi manipur se asugum ba chakot leibak sung manung da dum ekoi sak tak matam da ekoi picture su state amoin hai tare ko picture su state amoin ekoi nam sak tak hona ko matam da yam na marui ba dum ba sagi part ama oina lobu ya ko na mane da ekoi gi phangjari ba handloom gi production si ekoi expose to bi da ba puthok bi da ba na traga engine bi da na mar mar kan ekoi matam gi ekoi je dum potu gi kana ba value na traga na koi gi leiri ba sagi weightage magi ai leiri ba magi adi marui ba position do di khangi mi amna to buta madui poto ekoi na adi puthok bi man na traga na sai khangan bi mi yaudra bani na masi ekoi namjana thamduna mar mar kan ekoi chakop mami je to mami maning hale ai tare ko aduna isam samna yam samna har kan ekoi na jilai film si koi man tax na bang thoi ba dugum ba sai gi program si manung da handloom gi production mai koi mapan leibak tai koi mu sign tamudana kotna sahi magi wana product puthok na khona ba then product puthok pai si sajari ba sagi tawjari ba kangbu haitare thabak sing phamsile jari kangbu sing ju hingmagi lambi moiduni haitare pramane aduna leidi posak si koina sajaraga ekoi gi manungda ekoina market to bai si ekoi tai fadan leidi ba hajik leidi ba manipur environment ki yeng kan ekoi yamna expose to ngam da ba market to ngam da na maram kan ekoi da ekoi khutsa haibagi na tagana sagi product gi oi ba magi kan di leijare to butabu maduna hingan ngam na bagi lambi dum madi dum wat haitare ne aduna mapan lamgi leidi ba dugumba sagi lebak singa emu sign to na dana koi pot puthok na khonna ba yon na khonna rak phai je masi am tai phada pot amane ba pot yon badana tana pot yon laga sagi magi leidi ba mi du gi hingna ba gi lambi khna tana pot tu gi magi gi magun mai quality magi leidi ba structure me am du koi na expose om sang isi ai koi gi manipur su ma pot ama su ma leiba ama oi ha ba du mai koi khangan ma thok tare hai tare ko aduna masi handloom gi dana te any Manipur da phangi ba du matang pot Manipur da thoi ba product mayam nungse leiba officials sing na matam matungina leiba officers sing na ekoi thamoi seng na masi
Manipur da fazna puthola matung da madugi sel tongna ba yonthong tongna ba puthokna ba madugi income lagna ba adugi outsource lagna ba mapang lebak madu pamna ba matam gi madu yam kan screening tor matung dai khoi lebak support na ba gi lambi madu khoi purna ba dai dare ko khona bi rum chang hai dare no dana madu na isam sam na khoi yam kan kan no tok ka soi khoi helum gi protection mai khoi Manipur da phangi ba tugumba helum gi protection yam special oi ba tugumba yam atang pon atani Manipur gi lejo product mayam ji product mayam ji mapan gi lam jing hai dare ko mapan gi lam jing na koi mayek pu hairo natragna mangi langi quality bu hairo natragna any kind of film kudimak se mapan gi lam jing na kai daroge bu loina moina matau kam selakan da pose ngasagi koi sidel pa tarab yo potu pa manga yo potu natragna pa sam yo potu yam laina magi raw materials mayam gi mapan gi lam gi mi hina lai la puthuna kan da ngasagi mana mongom hai dare pose koi gi lei ba manungi internet kano se mang na he khona ko sung yaw dum di yaw ne ba ko chu mayam ji ko mengi akan instruction ma ko na chap sana masi copyright to na copy to na hai dare ne ko ai khoi lejari pothok si chap sana madu pothok pa yana na ba mapan gi lam na madu copy to pu gi na ba ai khoi nang na ba nearest and dearest khoi india manung da ta fa la station gi na yam lai na copy to ga khoi gi lei ba helong production ji ba bo da puthok na hona ba mami khoi dum hai dare ko si chap sana si khoi lainga na masi yang bira kan da ta sena Manipur gi lejari ba du mo pothok Manipur gi phunjari ba du ba ta pothok sing je masi es pa lo ngi manung da patna bain to bira kan da phangi pothok sing ji khoi matam chana timing chana ai khoi expose to pira kan da mapan lam gi lam dai khoi sumaina matam gi matung ni khoi na government na sajari pothok sing ji pulap collection to bira ba nation bira ba government nation bira ga du ga potu ai khoi mapan lam da thadok pina khona bi ba adu sari kangbu ji hingna khona bi ba puthoi ba kangbu sing ji hingna khona bi ba magi raw materials mang da khona bi ba any hiram khudi mak se kup nation bira kan dai khoi lai pothok sing je khoi kup na sena bira kan da ko Manipur ma khoi imalawak Manipur ma sakta na khona matam da sugumba helung gi pot na tana ate ate mari ne ba quality ba dugumba posak mayam ning je kada fazana madu ngak sen bira kan da ai khoi Manipur ma sakona khona matam da dugumba ngalo wone na bagi lambi ma dum hinung me pa ma thamjage ana director na ngasi phongdori wakhum si yam phai ai khoi makhata na ju helung gi product si ta seng na Manipur gi on puthok chari ba dugumba pothok mayam ning je hena madu adi pothok hen dok na leina na ba adagi sinpham sida khongdari ba kuni ma hingna bhona biba dena to pa lebak sunai koi madu Manipur gi le product sini ana sakta no kona birakanda adu ma Manipur ma lei ndu ma state ama lei ko adu ba Manipur da su ma ta posing phangyam prose khangan binana ba adu ba thodang laubi rakanda asagi magi matam gi aigi matam gi director matam gi aigi tokum to thoro khra tawra loire habno ta bai tare ko chap chana leiba ama nung sibagi karon do koi sentiment phawi rakanda aigi leiba ama da phangi ba dugumba tangai fadaba maru pothok sing je matang chana expose to yana ba kan hona na ba adu hingmin ba yana ba chokhop min ba yana ba lambi dai khoi mamang thana pu ning pa ma thamjage aduna haji mu sign to na si yam phare ojana ma aduna makhata na su kai ni henung gi product se khoi hen na puthok na ba de na mana hen na ngasagi sell to yana ba khoi market to yana ba gi ba kudong cha ba se mari na department official sing na madu khoi kupna yin bi da kan da sai kan thudang daitel la honing me pam ba do sai thamjage yam round